ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯩ ꯇꯣꯡꯕ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 12ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯁꯥꯗꯣ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯔꯕꯒꯨꯝꯅ ꯄꯨꯈ꯭ꯔꯤꯗ ꯑꯁꯨꯝ ꯀꯨꯝꯊꯔꯛꯄꯗꯨꯅ ꯃꯈ꯭ꯋꯥꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯅ ꯄꯤꯗ꯭ꯔꯤꯛ ꯁꯧꯕꯒꯨꯝ ꯀꯣꯡꯒꯣꯟ ꯀꯥꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛ ꯆꯦꯟꯊꯣꯔꯛꯇꯨꯅ "ꯍꯩꯃꯥ, ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ?" ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ "ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯉꯁꯥꯏ ꯃꯈꯩ ꯃꯁꯥ ꯑꯗꯨ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯂꯕꯒꯨꯝ ꯄꯨꯈ꯭ꯔꯤꯗꯒꯤ ꯕꯨꯔꯨꯡ ꯆꯦꯟꯈꯠꯂꯛꯂꯤ꯫ ꯆꯤꯡꯈꯩ ꯉꯥꯛꯄ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯁꯥꯗꯣ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗꯗꯤ ꯃꯁꯥꯗꯣ ꯄꯪꯆꯣꯛꯇ ꯆꯣꯛꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ "ꯆꯩꯔꯥꯏ ꯈꯣꯟꯕꯁꯤ ꯉꯍꯥꯏꯋꯥꯏ ꯃꯍꯧꯁꯥꯒꯤꯗ ꯅꯠꯇ꯭ꯔꯦꯗꯅ ꯑꯩꯕꯨ ꯁꯨꯝꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤꯕ, ꯑꯗꯨꯁꯨ ꯃꯪꯂꯩꯕꯥꯛ ꯑꯃꯗ ꯐꯩ ꯃꯥꯅ ꯑꯁꯤ ꯌꯧꯅ ꯇꯧꯔꯛꯂꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯅꯠꯇꯦ, ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯑꯣꯏꯔꯝꯂꯕ." ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯃꯁꯥ ꯁꯥꯒꯦꯜ ꯑꯗꯨꯗ ꯊꯛ ꯏꯟꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ?" ꯍꯥꯏ, ꯀꯩꯁꯨ ꯇꯧꯗꯦ, ꯂꯥꯎ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯅꯅꯕ ꯇꯧꯁꯤ." ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯉꯥꯛꯄ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯏ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯊꯝꯕꯥꯜ ꯃꯔꯤꯛꯇꯤ ꯄꯪꯄꯥꯗ ꯄꯥꯈꯠꯆꯔꯤ꯫ ꯊꯝꯕꯥꯜ ꯃꯔꯤꯛꯅ "ꯀꯔꯤꯅꯣꯕ ꯍꯧꯖꯤꯛ ꯇꯧꯔꯝꯂꯤꯕꯗꯨꯕꯣ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ?" "ꯍꯥꯏ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯂꯩꯀꯥꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯔꯒꯅꯤ, ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯑꯣꯅ ꯍꯥꯏꯔꯤꯕꯁꯤ." "ꯑꯁ, ꯑꯩꯅ ꯍꯪꯕꯗꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ, ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯨꯔꯤꯕꯗꯣ ꯀꯩꯗꯧꯕ ꯀꯨꯝꯂꯨꯔꯤꯕꯅꯣ ꯍꯥꯏꯕ." "ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯕꯗꯣ, ꯍꯥꯏ, ꯃꯗꯨ ꯑꯩ ꯁꯤꯒꯦ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂꯒ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯛꯂꯤꯕꯅꯤ." "ꯏꯁ, ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯕꯨ ꯃꯥꯏꯕ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕ?" "ꯍꯥꯏ, ꯃꯥꯏꯕꯁꯨ ꯃꯤꯅꯤꯅꯦ꯫ ꯑꯁꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯔꯨꯕ ꯑꯃ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯄꯣꯟꯇꯦꯅꯦ꯫ ꯑꯩꯕꯨ ꯁꯨꯝꯗꯨꯅ ꯄꯨꯔꯤꯕ ꯃꯍꯥꯛ ꯏꯂꯥꯏ ꯂꯥꯏꯕ ꯏꯆꯝ ꯆꯝꯕ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯐꯔꯦ, ꯈꯣꯡ ꯈꯨꯠꯁꯤ ꯑꯩ ꯂꯩꯈꯣꯝ ꯂꯩꯅꯥꯡꯒ ꯇꯩꯕꯁꯤ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯀꯦ." ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯈꯣꯡꯗ ꯌꯦꯡꯊꯔꯛꯄꯗꯗꯤ ꯊꯝꯕꯥꯜ ꯃꯔꯤꯛꯁꯨ ꯉꯛꯂꯤ, ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ "ꯀꯩꯅꯣ ꯇꯧꯔꯤꯕ ꯈꯣꯡꯁꯤꯗꯤ? ꯍꯩ, ꯋꯥ ꯂꯥꯎꯒꯅꯨ. ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯑꯁꯨꯛ ꯆꯝꯅ ꯃꯌꯥꯡ ꯀꯪꯁꯤꯜꯂꯝꯂꯒ ꯈꯨꯖꯤꯟ ꯈꯨꯌꯥꯒꯁꯤꯅ ꯏꯁꯥꯡ ꯁꯥꯡꯂꯗꯅ ꯁꯔꯨ ꯁꯔꯥꯡꯒꯨꯝꯕ ꯇꯧꯔꯝꯂꯤꯕꯁꯤꯅ?" "ꯍꯥꯏ, ꯃꯃꯥ, ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯂꯥꯏꯅꯤꯡꯊꯧꯗꯒꯤꯅꯦ ꯋꯥꯏ ꯐꯖꯅ ꯇꯩꯔꯒ ꯃꯗꯨꯒꯤ ꯂꯩꯅꯥꯡ ꯑꯗꯨ ꯏꯁꯤꯡꯗ ꯊꯤꯠꯂꯒ ꯑꯃꯨꯛꯇꯪ ꯄꯨꯊꯣꯔꯛꯎ. ꯑꯩꯅ ꯆꯪꯂꯨꯕꯗꯤ ꯇꯧꯍꯩꯗ꯭ꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯊꯝꯕꯥල් ꯃꯔꯤꯛꯅ "ꯀꯔꯤꯅꯣ ꯂꯩꯅꯥꯡ ꯄꯣꯔꯛꯑꯣ ꯍꯥꯏꯕꯁꯤꯕꯣ?" "ꯍꯥꯏ, ꯋꯥꯏꯗꯨ ꯇꯩꯔꯒ ꯅꯈꯨꯠꯇ ꯄꯛꯂꯛꯄ ꯂꯩꯅꯥꯡ ꯑꯗꯨ ꯁꯦ ꯄꯥꯇ꯭ꯔ ꯑꯃꯗ ꯈꯨꯖꯥꯏꯗꯔ ꯀꯔꯤꯅꯣ ꯍꯥꯝꯖꯤꯜꯂꯒ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯃꯁꯤ ꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯍꯦ." "ꯈꯪꯗ꯭ꯔꯦ, ꯑꯩ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦꯁꯦ." ꯊꯝꯕꯥꯜ ꯃꯔꯤꯛꯇꯣ ꯍꯣꯕꯦ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ "ꯀꯔꯤꯅꯣ ꯃꯥꯒꯤ ꯆꯩꯔꯥꯏ ꯈꯨꯟꯕꯁꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯑꯁꯨꯛ ꯊꯨꯅ ꯑꯩꯕꯨ ꯀꯪꯁꯤꯟꯍꯟꯕ? ꯐꯩ, ꯅꯪ ꯈꯪꯒꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡ." ꯆꯤꯡꯈꯩ ꯉꯥꯛꯄ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯝꯕꯥල් ꯃꯔꯤꯛꯁꯨ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥꯏꯈꯤꯕ ꯏꯁꯤꯡ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯄꯔꯞ ꯂꯥꯛꯂꯤ, ꯑꯗꯨꯒ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ "ꯀꯗꯥꯏ, ꯁꯤꯗ ꯄꯤꯔꯧꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯋꯥ ꯁꯣꯜꯂꯨꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯏꯅꯩ ꯅꯩꯔꯒ ꯄꯨꯔꯛꯄ ꯏꯁꯤꯡ ꯑꯗꯣ ꯂꯨꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯏꯔꯨ ꯂꯨꯈꯤꯕ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜ ꯃꯔꯤꯛꯇꯤ ꯄꯨꯡꯉꯛ ꯉꯛꯆꯔꯤ꯫ "ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯗꯨ ꯍꯩꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯏꯁꯤꯡ ꯑꯅꯩꯕ ꯊꯛꯏꯕꯁꯤ ꯊꯛꯈꯤꯗꯧꯔꯤꯕꯅꯣ? ꯅꯣꯡ ꯆꯤꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯔꯨꯕ ꯊꯛꯄꯒꯤ ꯋꯥꯅꯤ. ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯆꯥꯎꯔꯛꯄꯗꯗꯤ ꯂꯩꯅꯥꯡꯅꯤ ꯑꯩꯈꯣꯏꯅ ꯊꯛꯏꯁꯤ, ꯐꯤꯖꯤꯒꯤ ꯃꯌꯥꯝ ꯇꯤꯡꯉꯤꯕ. ꯑꯗꯨꯒꯤ ꯂꯩꯋꯥꯗꯨꯃ ꯁꯠ ꯁꯣꯟꯖꯜꯂꯕꯗꯤ ꯐ꯭ꯔꯤꯖꯤꯒꯤ ꯊꯥꯗ꯭ꯔꯁꯨ ꯌꯥꯔꯗꯧꯕ." ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯊꯝꯕꯥꯜ ꯃꯔꯤꯛꯇ ꯍꯥꯏꯔꯞ ꯌꯦꯡꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯇꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯊꯛꯆꯤꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ
ꯍꯥꯏ ꯑꯩ ꯉꯁꯤꯁꯤꯃꯗꯤ ꯀꯔꯤꯃꯇ ꯍꯥꯏꯔꯛꯂꯒꯅꯨ ꯆꯥꯕ ꯊꯛꯄ ꯀꯔꯤꯃꯇ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯅꯪꯅ ꯊꯣꯛꯄ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯣ ꯄꯨꯡ 7ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯃꯇ ꯋꯥ ꯉꯥꯡꯂꯒꯅꯨ ꯑꯗꯨꯒ ꯅꯪꯁꯨ ꯄꯨꯡ 7 ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯨꯝꯊꯅꯕ ꯍꯣꯠꯅꯧ ꯑꯩ ꯉꯁꯤꯗꯤ ꯑꯔꯨꯕ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯒꯗꯕ ꯂꯩꯀꯣ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨꯝ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯩ ꯉꯥꯛꯄꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯊꯤꯡꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯐꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯣꯏꯅꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯅꯔꯛꯂꯤ ꯏꯃꯨꯡꯗ ꯂꯩꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯩ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯋꯥꯔꯅꯕ ꯑꯃꯨꯛ ꯁꯤꯜꯂꯛꯂꯕ ꯖꯥꯠꯂꯥ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯍꯧꯖꯤꯛ ꯀꯔꯤꯃꯇ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯉꯥꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯀꯪꯂꯤꯕ ꯑꯗꯨ ꯃꯔꯝꯗꯤ ꯏꯆꯥ ꯆꯥꯗꯕꯅꯤ ꯃꯌꯥꯝꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯅ ꯉꯥꯡꯉꯤ ꯑꯃꯅ ꯆꯨꯝꯃꯤ ꯑꯃꯅ ꯉꯥꯡꯉꯤ ꯑꯃꯅ ꯆꯨꯝꯂꯤ ꯑꯗꯨꯝꯅ ꯂꯩꯅꯔꯝꯕꯗꯒꯤꯗꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯅ ꯃꯌꯥꯝꯗꯣ ꯃꯍꯩ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯉꯔꯥꯡ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯈꯪꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯈꯪꯂꯝꯂꯒꯅꯤ ꯀꯔꯤꯒꯤꯗꯤ ꯈꯪꯂꯝꯂꯣꯏ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯐꯩ ꯃꯥꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯂꯒꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯃꯗꯨꯕꯨ ꯉꯥꯛꯊꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯆꯩꯔꯥꯏ ꯈꯣꯟꯕꯁꯨ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯐꯔꯦꯗ ꯃꯥꯅ ꯑꯁꯨꯝꯅ ꯇꯨꯝꯂꯝꯕꯁꯦ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯁꯨꯝ ꯊꯣꯛꯂꯛꯄꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯔꯛꯂꯤ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯃꯈꯣꯏꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯆꯥꯎꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕꯗꯨꯗ ꯃꯍꯥꯛꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯈꯨꯕꯥꯛꯅ ꯅꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯂꯛꯂꯤ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯗꯨꯅ ꯐꯣꯡ ꯁꯥꯕ ꯖꯒꯥ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯖꯒꯥ ꯑꯗꯣ ꯃꯍꯥꯛꯅ ꯍꯣꯒꯥꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯣꯡ ꯁꯥꯕ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯈꯥꯏꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯉꯍꯥꯟꯋꯥꯏ ꯊꯝꯈꯤꯕ ꯄꯣꯠ ꯃꯌꯨꯝ ꯑꯃ ꯂꯩꯔꯝꯂꯤ ꯄꯣꯠ ꯃꯌꯨꯝ ꯑꯗꯣ ꯃꯍꯥꯛꯅ ꯇꯞꯅ ꯂꯧꯈꯠꯂꯛꯂꯒ ꯃꯌꯨꯝ ꯂꯣꯝꯗ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯕꯗ ꯊꯣꯡꯒꯥꯜꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯎꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯝꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯒ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯍꯩꯅꯧ ꯃꯆꯥ ꯄꯨꯡꯗꯣꯜ ꯃꯆꯥ ꯑꯃꯗꯤ ꯂꯩ ꯄꯥꯝꯕꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯆꯒꯨꯡꯅꯅ ꯍꯧꯕ ꯈꯔ ꯁꯨꯛꯄ ꯖꯒꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯇꯞꯅ ꯐꯝꯊꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯉꯁꯥꯏ ꯃꯥꯅ ꯄꯨꯔꯛꯄ ꯃꯌꯨꯝ ꯑꯗꯣ ꯍꯥꯡꯇꯣꯔꯛꯏ ꯑꯗꯨꯝꯅ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯀꯤ ꯈꯨꯠꯁꯥꯅꯤ ꯍꯥꯏꯕꯗꯤ ꯈꯨꯖꯦꯡꯗꯒꯤꯅ ꯑꯇꯩ ꯈꯨꯠꯁꯥ 5 ꯑꯃꯗꯤ ꯈꯨꯕꯥꯛꯅꯤ ꯁꯔꯨ ꯁꯔꯥꯡꯅꯤ ꯃꯗꯣ ꯃꯍꯥꯛꯅ ꯇꯞꯅ ꯂꯧꯊꯣꯔꯛꯂꯒ ꯍꯥꯏ ꯅꯪꯅ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯂꯛꯂꯤꯕꯁꯤ ꯀꯨꯏꯔꯦ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯁꯤꯟꯊꯥ ꯑꯃ ꯄꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯕꯤꯗ ꯍꯧꯒꯠꯂꯛꯂꯨꯀꯣ ꯑꯁꯨꯝꯅ ꯂꯩꯋꯥ ꯑꯗꯣ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯈꯨꯄꯥꯛ ꯄꯣꯔꯣꯛ ꯈꯨꯔꯨꯕꯗ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕ ꯃꯈꯨꯠꯀꯤ ꯁꯔꯨ ꯁꯔꯥꯡ ꯑꯗꯣ ꯊꯋꯥꯏ ꯄꯥꯜꯂꯕ ꯑꯃꯒꯨꯝꯅ
ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯑꯗꯨꯝꯅ ꯀꯣꯏꯆꯠ ꯆꯠꯈꯤꯒꯅꯨꯅꯦ ꯅꯪꯕꯣ ꯑꯩꯒꯤ ꯋꯥꯁꯦ ꯍꯥꯟꯅ ꯇꯥꯈꯣ ꯅꯍꯥꯛ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯈꯪꯉꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯐꯪꯂꯛꯄꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯐꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯆꯤꯡꯅꯨꯡꯒꯤ ꯈꯨꯜ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯅꯍꯥꯛꯅ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯨꯒꯗꯕꯅꯤ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯃꯊꯕꯥꯛ ꯍꯣꯒꯥꯏꯗꯨꯅ ꯆꯪꯂꯒ ꯃꯊꯤꯕꯣꯡ ꯃꯔꯤꯟꯃꯨꯛꯁꯤꯡꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯍꯥꯠꯀꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯁꯔꯨ ꯁꯔꯥꯡꯒꯤ ꯈꯨꯠ ꯃꯀꯛ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯈꯪꯂꯕꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯕ ꯆꯠꯂꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯤꯟꯊꯥ ꯑꯁꯤꯃꯛ ꯄꯥꯡꯂꯨꯔ ꯆꯠꯂꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯁꯔꯨ ꯁꯔꯥꯡꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯣ ꯃꯥꯡꯈ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯁꯨ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕ ꯑꯁꯤꯗ ꯃꯍꯥꯛ ꯉꯥꯏꯕ ꯇꯟꯁꯤꯜꯂꯛꯂꯤ꯫ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯝꯂꯒꯅꯤ ꯈꯣꯡꯅꯥꯡ ꯃꯩꯅ ꯆꯥꯛꯄ ꯑꯃꯗꯤ ꯑꯇꯩ ꯀꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯔꯝ ꯑꯁꯤ ꯇꯧꯔꯛꯂꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯥꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯈ꯭ꯔꯒꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯊꯥꯔꯛꯇ꯭ꯔꯤꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣꯅꯦ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯣ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯏꯃꯨ ꯃꯨꯁꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅꯁꯨ ꯈꯪꯂꯤ ꯃꯥꯒꯤ ꯑꯀꯣꯏꯕꯁꯤꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯒꯗꯧꯔꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯉꯁꯥꯏꯒꯤ ꯁꯔꯨ ꯃꯀꯛ ꯑꯗꯣ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯂꯨꯁꯝ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯔꯛꯏ ꯆꯣꯡꯈꯠꯂꯛꯇꯨꯅ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯕꯗ ꯃꯥꯗꯣ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯇꯨꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕꯗ ꯎ ꯋꯥꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯁꯝꯕꯟꯅꯆꯤꯡꯕ ꯂꯩꯔꯝꯂꯕꯗꯤ ꯑꯗꯨꯃꯛ ꯂꯦꯡꯁꯤꯟꯗꯨꯅ ꯐꯥꯎꯗꯨꯅ ꯁꯤꯔꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯨꯔꯤꯕ ꯖꯒꯥ ꯑꯗꯨꯗꯤ ꯂꯩꯕꯥꯛꯇ ꯑꯣꯏꯕꯅꯤꯅ ꯀꯔꯤꯁꯨ ꯁꯣꯛꯍꯧꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯆꯤꯡꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯈꯨꯠꯀꯤ ꯈꯨꯠꯁꯥ ꯁꯔꯨ ꯁꯔꯥꯡ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯆꯣꯡꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯐꯤꯔꯩ ꯁꯦꯝꯂꯒ ꯂꯩꯔꯝꯃꯤꯕꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯏꯁ ꯃꯁꯤꯒꯤ ꯁꯔꯨ ꯁꯔꯥꯡ ꯃꯈꯨꯠ ꯑꯁꯤꯅ ꯑꯣꯏꯔꯦꯀꯣ ꯐꯩ ꯃꯁꯤ ꯐꯥꯗꯕ ꯌꯥꯗꯦ ꯃꯁꯤ ꯐꯥꯔꯒ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯩꯒꯤ ꯏꯈꯥꯗ ꯊꯝꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯤꯡꯈꯩ ꯉꯥꯛꯄꯅꯁꯨ ꯈꯪꯂꯤ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯁꯔꯨ ꯁꯔꯥꯡ ꯑꯁꯦ ꯐꯥꯅꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯑꯩꯃꯛꯅ ꯊꯥꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯐꯥꯅꯤꯒ ꯀꯥꯏꯗꯅ ꯍꯣꯠꯅꯖꯕꯁꯨ ꯁꯥꯔꯤ ꯐꯩ ꯐꯥꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯁꯣꯝꯗ ꯈꯨꯠ ꯃꯀꯛ ꯑꯗꯨꯒꯤ ꯁꯔꯨ ꯁꯔꯥꯡ ꯑꯗꯣ ꯇꯨꯃꯤꯟꯅ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯇꯥꯔꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯃꯍꯥꯛꯅ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯛꯌꯦꯠ ꯑꯗꯣ ꯂꯧꯊꯣꯔꯛꯂꯒ ꯐ꯭ꯔꯪ ꯀꯟꯊꯣꯛꯂꯒ ꯁꯟꯇꯣꯛꯂꯒ ꯁꯔꯨ ꯁꯔꯥꯡ ꯃꯈꯨꯠ ꯑꯗꯨꯗ ꯁꯠ ꯀꯨꯞꯁꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯀꯨꯞꯁꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯇꯁ ꯐꯥꯔꯦꯗꯅ ꯅꯪꯕꯨ ꯑꯩꯅ ꯐꯥꯔꯕꯗꯤ ꯑꯩꯅ ꯅꯪꯁꯤ ꯁꯤꯖꯤꯟꯅꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯐꯠꯇꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯥꯟꯅꯕ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯂꯒ ꯅꯪꯕꯨ ꯆꯩꯔꯥꯛ ꯄꯤꯍꯟꯒꯦ ꯈꯪꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯐꯤ ꯑꯗꯣ ꯁꯠ ꯎꯝꯁꯤꯟꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯌꯥꯎꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯅꯣꯛꯂꯗꯨꯅ ꯈꯪꯕ꯭ꯔꯥ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯐꯥꯒꯅꯤ ꯀꯥꯏꯅ ꯊꯧꯔꯥꯡ ꯇꯧꯕ ꯁꯥꯔꯤ ꯐꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯪ ꯋꯥꯈꯥꯏꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯍꯥꯛꯀꯤ ꯁꯔꯨ ꯁꯔꯥꯡ ꯑꯗꯨꯗ ꯌꯥꯊꯪ ꯑꯃ ꯇꯧꯈꯤꯕꯗꯒꯤꯗꯤ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯅꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ꯫ ꯃꯅꯪꯒꯜ ꯑꯗꯨꯗ ꯀꯟꯅ ꯅꯞꯂꯒ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯄꯤꯔꯦꯛ ꯎꯟꯁꯥꯁꯤꯡ ꯑꯗꯣ ꯄꯥꯏꯁꯤꯜꯂꯛꯏ꯫
ꯃꯅꯪꯒꯜ ꯑꯗꯨꯗ ꯀꯔꯥꯏ ꯍꯦꯛꯇ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯎꯟꯁꯥꯁꯤꯡ ꯑꯗꯣ ꯁꯨꯞꯆꯜꯂꯛꯄꯒꯤ ꯆꯩꯅꯥꯈꯣꯜꯅ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯊꯪꯅꯕꯁꯤꯡ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯣ ꯇꯥꯈꯤꯕ ꯇꯥꯔꯤ꯫ ꯃꯈꯣꯏ ꯇꯥꯈ꯭ꯔꯕꯗꯤ ꯑꯇꯥꯛ ꯑꯐꯣꯡꯅꯔꯅꯤ ꯈꯜꯂꯗꯨꯅ ꯃꯆꯤꯟ ꯑꯗꯣ ꯀꯟꯅ ꯃꯥꯅ ꯉꯁꯥꯏ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯨꯞꯁꯟꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠꯀꯤ ꯀꯣꯌꯦꯠ ꯑꯗꯨ ꯊꯨꯞꯆꯜꯂꯒ ꯃꯌꯥꯗ ꯀꯟꯅ ꯆꯤꯛꯁꯜꯂꯒ ꯆꯩꯅꯥꯈꯣꯜ ꯈꯥꯡꯂꯤ꯫ ꯃꯗꯨꯕꯨ ꯀꯔꯝꯅ ꯂꯧꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯅꯝꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯂꯩꯋꯥ ꯁꯣꯟꯐꯝꯒ ꯈꯪꯕꯗ ꯅꯠꯇꯦ, ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯍꯦꯟꯅ ꯄꯤꯁꯜꯂꯛꯂꯤꯕꯅꯤ꯫ ꯃꯅꯪꯒꯜ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯍꯥꯏꯕꯗꯤ ꯆꯦꯒꯞꯀꯤ ꯃꯅꯤꯡꯒꯨꯝꯕꯅ ꯆꯞꯅ ꯆꯞꯁꯜꯂꯒ ꯁꯦꯒꯥꯏꯔꯛꯄꯒꯨꯝ ꯂꯩꯈꯥꯏꯔꯛꯄꯒꯨꯝ ꯅꯥꯔꯛꯂꯤꯕꯅꯤ꯫ ꯎꯟꯁꯥꯗ ꯆꯦꯒꯞꯅ ꯆꯞꯄꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯥꯈ꯭ꯔꯕꯅꯤꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔꯒ ꯁꯣꯟꯐꯝ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯔꯤꯠ ꯈꯥꯕ ꯃꯥꯏꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯜꯂꯒ ꯂꯩꯋꯥ ꯑꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯣꯜꯂꯕ ꯃꯇꯨꯡ ꯂꯩꯃꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯩ ꯍꯧꯅ ꯁꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯃꯍꯥꯛꯅ ꯈꯨꯕꯥꯛꯅ ꯅꯝꯕꯗꯒꯤ ꯐꯃꯨꯡꯃꯨꯛ ꯄꯥꯛꯅ ꯌꯥꯡꯀꯣꯛꯃꯨꯛ ꯄꯥꯛꯅ ꯕꯪ ꯕꯪ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯅꯪꯒꯟ ꯑꯗꯣ ꯊꯣꯛ ꯂꯣꯡꯊꯣꯛꯇꯨꯅ ꯍꯤꯞꯊꯩ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯃꯅꯪꯒꯟꯗ ꯅꯞꯂꯤꯕ ꯁꯔꯨ ꯁꯔꯥꯡ ꯑꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯖꯒꯥ ꯑꯃꯗ ꯑꯃꯨꯛ ꯂꯣꯠꯈꯤ꯫ ꯃꯗꯨꯅ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯆꯩꯅꯥꯈꯣꯜ ꯑꯗꯣ ꯈꯪꯍꯜꯂꯕꯒꯨꯝꯅ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯏꯁ ꯀꯌꯥꯗꯤ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯈ꯭ꯔꯕ ꯐꯩ, ꯅꯪꯅ ꯉꯝꯕꯅ ꯅꯪꯅ ꯇꯧꯕ, ꯑꯩꯅ ꯉꯝꯕꯅ ꯑꯩꯅ ꯇꯧꯕ, ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯕ ꯑꯁꯤꯅꯗꯤ ꯌꯥꯔꯣꯏꯗꯧꯔꯤ, ꯈꯪꯒꯅꯤꯗꯅ ꯅꯪ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯦ꯫ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯄꯔꯞ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯏꯃꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠ ꯑꯁꯦ ꯆꯟꯗꯣꯟ ꯆꯩ ꯃꯥꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯩ ꯑꯁꯤꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯇꯪꯈꯥꯏꯃꯨꯛꯀꯤ ꯆꯥꯡ ꯌꯨꯡꯁꯜꯂꯤ꯫ ꯀꯥꯞꯃꯨꯛ ꯁꯥꯡꯂꯤꯕ ꯆꯟꯗꯣꯟ ꯆꯩ ꯃꯥꯟꯕ ꯑꯃꯨꯕ ꯆꯩ ꯑꯗꯣ ꯃꯌꯥꯏꯃꯨꯛ ꯂꯩꯃꯥꯏꯗ ꯌꯨꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯩꯋꯥ ꯁꯣꯜꯂꯒ ꯂꯪ ꯑꯃ ꯀꯤꯁꯤ ꯀꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯪ ꯑꯁꯦ ꯑꯃꯨꯕꯅꯤ, ꯑꯗꯨꯒ ꯂꯪꯆꯥꯛꯃꯨꯛ ꯆꯥꯎꯅ ꯀꯣꯌꯦꯠ ꯌꯦꯠꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯪ ꯃꯆꯤꯜ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯕꯗ ꯂꯪ ꯃꯆꯤꯜ ꯑꯗꯣ ꯖꯔ ꯇꯤꯡꯊꯣꯛꯈꯤꯗꯨꯅ ꯂꯪ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯃꯊꯪ ꯆꯤꯡꯊꯣꯛꯈꯤꯕꯒꯨꯝ ꯖꯔ ꯆꯤꯡꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯪ ꯃꯆꯤꯜ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯊꯥꯔꯛꯄ ꯁꯔꯨ ꯁꯔꯥꯡ ꯑꯗꯨꯕꯨ ꯄꯨꯜꯂꯒ ꯐꯥꯖꯤꯜꯂꯒ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯄꯥꯈꯠꯂꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯪ ꯃꯆꯤꯜ ꯑꯗꯨꯅ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯪꯈꯤꯕ ꯇꯥꯔꯒꯗꯤ ꯂꯪ ꯑꯗꯨꯅꯕꯨ ꯀꯤꯈ꯭ꯔꯕꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯍꯟꯖꯤꯟꯗꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯅꯕ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯒꯤ ꯁꯔꯨ ꯁꯔꯥꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯔꯥꯏ ꯈꯣꯟꯕ ꯁꯔꯨ ꯁꯔꯥꯡ ꯑꯗꯣ ꯂꯪ ꯃꯆꯤꯟ ꯑꯗꯨꯅ ꯑꯁꯨꯝ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯂꯪ ꯃꯆꯤꯟ ꯑꯗꯨꯅ ꯑꯁꯨꯝ ꯆꯤꯡꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯌꯦꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯪꯒꯤ ꯃꯇꯨꯝ ꯑꯗꯣ ꯑꯁꯨꯝ ꯇꯤꯡꯊꯣꯛꯈꯤꯕꯅ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯣꯟꯕꯗ ꯄꯥꯈꯠꯂꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤ, ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯁꯔꯨ ꯁꯔꯥꯡ ꯑꯗꯣ ꯂꯩꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯅ ꯐꯥꯕ ꯉꯝꯂꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁꯔꯨ ꯁꯔꯥꯡ ꯑꯗꯣ ꯍꯟꯈ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯍꯥꯛꯅ ꯁꯔꯨ ꯁꯔꯥꯡ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯉꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯉꯁꯤꯒꯤꯗꯤ ꯃꯥ ꯍꯟꯕꯤꯔꯕꯅꯤ, ꯍꯌꯦꯡ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯍꯟꯕ ꯇꯥꯔꯤ꯫ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯑꯩꯅꯤ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯎꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ
ꯄꯨꯡ 3:30 ꯈꯔ ꯍꯦꯜꯂꯒ ꯂꯩꯔꯝꯂꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯃꯍꯥꯛꯁꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯂꯩꯀꯥꯏꯔꯣꯝꯗ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯈꯤ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯂꯥꯛꯄ ꯁꯥꯕ ꯑꯣꯏꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯂꯩꯀꯥꯏꯔꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯄ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯆꯠꯄ ꯑꯃꯗꯤ ꯂꯧꯁꯤꯡ ꯀꯨꯝꯕ ꯄꯥꯠꯇ ꯆꯠꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯣꯔꯣꯛꯇ ꯊꯦꯡꯅꯔꯤ ꯀꯅꯥꯅꯁꯨ ꯆꯔꯥꯏ ꯈꯣꯟꯕꯗ ꯌꯦꯡꯅꯔꯛꯇꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯁꯦ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯔꯥꯏ ꯈꯣꯟꯕꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯌꯨꯝ ꯐꯖꯅ ꯁꯥꯔꯝꯕꯁꯤ ꯎꯕꯗ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯣꯟꯕꯅ ꯌꯨꯝꯗꯤ ꯐꯅ ꯅꯤꯡꯊꯤꯅ ꯁꯥꯔꯦꯗꯅ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯕꯁꯨ ꯀꯌꯥ ꯐꯖꯅ ꯁꯥꯔꯕ ꯐꯩ ꯀꯔꯝꯕ ꯃꯇꯝ ꯐꯥꯎꯕ ꯅꯈꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯅꯦꯁꯦ ꯑꯄꯪꯕ ꯂꯩꯀꯥꯏ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯅꯣ ꯁꯣꯝꯕꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯣꯟꯕꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯣꯏꯔꯝꯕꯗꯨꯗ ꯚꯤꯈꯥꯔꯤ ꯁꯥꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯄꯩꯁꯥ ꯈꯖꯤꯛꯇ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯩ ꯅꯪꯗꯤ ꯚꯤꯈꯥꯔꯤꯕꯨ ꯃꯥꯟꯗꯦꯅꯦ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯂꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯃꯥꯏꯕꯒꯨꯝꯕ ꯃꯥꯜꯂꯤ ꯅꯪꯅ ꯚꯤꯈꯥꯔꯤ ꯂꯩꯔꯛꯂꯕꯅꯤꯅ ꯄꯤꯕꯨꯗꯤ ꯄꯤꯕꯤꯒꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦꯍꯦ ꯁꯦ ꯂꯨꯄꯥ ꯑꯃꯁꯤ ꯄꯥꯏꯈ꯭ꯔꯣꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯣꯟꯕꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯃꯍꯥꯛꯄꯨ ꯚꯤꯈꯥꯔꯤ ꯑꯣꯏꯅ ꯎꯈꯤꯕ ꯑꯁꯤꯗ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯁꯥꯎꯕ ꯎꯠꯊꯣꯛꯂꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯨꯄꯥ ꯑꯃꯗꯣ ꯂꯧꯁꯤꯜꯂꯒ ꯃꯍꯥꯛ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯔꯣꯟꯁꯨ ꯊꯣꯛꯇ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯥꯏꯕꯗꯤ ꯀꯣꯟꯊꯣꯡꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯣꯟꯕꯗꯣ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯏꯃꯨꯡ ꯂꯣꯝꯗ ꯊꯣꯡꯒꯥꯜ ꯂꯣꯝꯗ ꯄꯔꯞ ꯆꯪꯂꯛꯂꯤꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯂꯥꯛꯂꯝꯃꯤꯕꯗꯨ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯣꯟꯕ ꯃꯥꯜꯂꯤꯗ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗ ꯉꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯥꯡꯖꯧꯅ ꯌꯥꯟꯈꯤꯕꯒꯤ ꯃꯈꯨꯠ ꯈꯨꯅꯝꯗ ꯃꯔꯝ ꯁꯥꯡꯅ ꯂꯩꯕꯗꯨ ꯍꯧꯖꯤꯛꯀꯤꯗꯨ ꯂꯩꯈꯤꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯒꯅꯤ ꯑꯁꯤ ꯈꯜꯂꯒ ꯃꯄꯥꯟꯗ ꯍꯥꯏꯕꯗꯤ ꯀꯣꯟꯊꯣꯡꯒꯤ ꯋꯥꯡꯃꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯣꯟꯕ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯑꯆꯠꯆꯥ ꯈꯖꯤꯛꯇꯗꯤ ꯍꯦꯛ ꯂꯥꯛꯆꯩꯗ ꯃꯥꯕꯨ ꯑꯩꯅ ꯏꯃꯥꯡꯃꯛꯇꯒꯤ ꯍꯦꯛ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯣꯟꯕ ꯅꯍꯥꯛ ꯑꯩꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯕꯣꯏꯔꯦꯀꯣ ꯀꯌꯥꯗ ꯎꯁꯤꯠꯈꯤꯗ꯭ꯔꯤꯕ ꯃꯇꯣꯝꯇ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯁꯤꯟꯅꯅꯕꯒꯤ ꯊꯣꯡꯂꯛꯂꯤꯕ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯎꯔꯗꯨꯅ ꯍꯩꯃꯥ ꯀꯩꯗꯧꯔꯤꯅꯣꯅꯦ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯀꯩꯗꯧꯔꯤꯕꯅꯣ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯊꯝꯕꯥꯜ ꯃꯔꯤꯛꯇ ꯌꯦꯡꯂꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯄꯔꯞ ꯆꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯌꯥꯍꯧꯔꯛꯄꯗꯒ ꯂꯩꯔꯝꯗꯦ ꯍꯥꯏꯋꯥꯅꯤ ꯑꯩꯗꯨ ꯊꯕꯛ ꯑꯃꯈꯛ ꯆꯠꯂꯨꯕꯅꯤ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯤꯕꯅꯤ ꯌꯥꯝꯅ ꯂꯨꯕ ꯑꯔꯨꯕ ꯑꯃ ꯐꯔꯦ ꯑꯩ ꯉꯁꯤꯗꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯌꯦꯡꯕ ꯆꯠꯀꯗꯧꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯄ ꯌꯥꯏ ꯑꯩ ꯑꯗꯣ ꯅꯪ ꯅꯇꯣꯝꯇ ꯂꯩꯍꯧꯕꯗꯨꯕꯨ ꯇꯟꯕ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯇꯟꯒꯗꯧꯔꯤꯕꯅꯣꯗ ꯐꯔꯦ ꯅꯪꯅ ꯍꯦꯛ ꯇꯜꯂꯒꯁꯨ ꯂꯩꯀꯥꯏꯒꯤ ꯑꯆꯦꯟ ꯑꯅꯦꯝ ꯀꯅꯥꯅꯣꯃ ꯀꯧꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯩ ꯈꯔ ꯀꯨꯏꯔꯛꯀꯅꯤ ꯉꯁꯤꯁꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯃꯁꯛ ꯂꯣꯠꯄ ꯃꯤꯅꯒ ꯆꯪꯂꯛꯂꯒ ꯆꯦꯡ ꯈꯖꯤꯛꯇ ꯄꯤꯌꯨ ꯐꯧ ꯈꯖꯤꯛꯇ ꯄꯤꯌꯨ ꯃꯩ ꯑꯃꯇ ꯄꯤꯌꯨ ꯑꯗꯨ ꯇꯧꯒꯦ ꯑꯗꯥ ꯇꯧꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯕꯁꯨ ꯅꯪ ꯁꯨꯡꯄꯤ ꯄꯤꯕ ꯌꯥꯗꯦꯀꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤ ꯏꯃꯨꯡꯗꯒꯤ ꯀꯔꯤ ꯑꯃꯇ ꯄꯤꯊꯣꯛꯄ ꯌꯥꯗꯦ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯍꯥꯏꯒꯦꯕ ꯑꯗꯨꯕꯨ
ꯐꯔꯦ ꯐꯔꯦ ꯂꯩꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯀꯔꯤꯅꯣ ꯂꯩꯍꯧꯔꯣ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕꯁꯤꯅ ꯈꯜꯂꯗꯨꯅ ꯄ꯭ꯔꯞ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯈꯨꯠꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯂꯥꯡꯒꯅꯨ ꯑꯩ ꯍꯧꯖꯤꯛꯁꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯄ ꯁꯥꯔꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯁꯥꯅ ꯁꯤꯗ ꯂꯩꯔꯒ ꯊꯕꯛ ꯆꯠꯄ ꯁꯥꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯅ ꯊꯥꯖꯗꯧꯔꯤꯒꯦꯕ ꯍꯣꯏ ꯃꯤꯅ ꯊꯥꯖꯕ ꯊꯥꯖꯗꯕ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯣꯟꯕꯅ ꯊꯥꯖꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇꯅ ꯊꯥꯖꯕ ꯃꯋꯥ ꯂꯧꯗꯦ ꯍꯥꯏ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯑꯩꯅꯦ ꯀꯥꯡ ꯈꯛꯇ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩ ꯀꯥꯡ ꯈꯛꯇ ꯂꯩ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯀꯥꯡ ꯈꯛꯇ ꯆꯪꯈꯤ ꯃꯇꯝ ꯑꯗꯨ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯀꯟꯅ ꯀꯧꯔꯛꯄꯗꯒꯤ ꯊꯝꯕꯥꯜ ꯃꯔꯤꯛꯇꯣ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ